ngasi phongkiba tungan manipuri si phongsingdigi masum thokiba thawdo wathoksingdigi maroibi ipausing myamna thamjagi ahanbada Niyam Lanna Sajilamaba building khudingmak Thugairagani minister agency tagi phangwa pawma Bengaluru city the Niyam Lanna Sajilamaba building amadi apartment khudingmak amata khaktana Thugairagani haina Karnataka gi revenue minister R Asokna phongdokhibaga loinana apartment mapusing athuba matamda illegal oina sajilibasing government action lakolaktingaida thugaina bakhankhre minister asina phongdokhibada Bengaluru city gi Raja Kalubi area da illegal oiba apartment ka sajilapagi report laire asiguma illegal oiba mongda apartment sing sajiliba official sing amadi building sing mathakta sapsapa action lakolagani Handakta Noida da aran mamona sarambadagi matul nifu wangwa Noida twin tower thugaki batu miyamna kawridabani Raja Kulubi area da IT company kuntra nifu romda illegal oiba mongda lamsing khopsin duna apartment sing sajilakliba sisu makalamatagi compensation piba tawduna Thugairagani haidi amaromda Blue Hoods Bengaluru Mahanagara Palike BBMP na Karnataka High Court Thangalakhiba report amagi matungina Raja Kalubi area illegal oiba mongda building samapanga marfu sajilamba thingnare hairiba building singa sisu thugaina bakhan khre haidi panba yabade Bengaluru da handak thokhiba isaodu illegal oiba mongda lam khopsinduna building kya sagalakpadagi ni haina BJP gi ML Arvindana phongdokhiba leikhrabani haina supau sina makhatana phongdorakli Atopa Pawamadamo, Hotel Amasum Electric Bike Showroom, the Maisak for the Muyunipan secret. Secondabad area, the Makada Libe Electric Bike Showroom, Amadiga Horokibani Singnava, Ehinungyagi, Maisak Patawama, the Hotel Amada Liba, Nupia Mayana Muyunipan secret, Atopa Muyiteres, Sokemasu, Mahoituan, to one hospitals in the Pukrehina, Police Nangram from the Cre. Muyambadu, Shorfun Kibani, Prime Minister Narendra Modi, Musum Telangana Minister KT. Ramarauna, Laikidaba Muyasing Adugidama, Awaba Pundokre, Amasum, Center Amasum State Government Kimakedi, ex Gracia Latokre, Electric Bike Showroom Adugi Matatalaiba, Hotel Ruli Pride Adu, Showroom Adudigi, Kakalako Maiku Amasum, Maina, Yomsin Kiamasum Aduda Muyasing Adusiki, Hotel Aduda Floor Mariedu, Loina Magapuna, Ka Kungamari Labagum Tawi, Maiku Aduna, Makadiki Kwaidigi, Maton Tangba, Floor Adu Fauba, Takap Maduda Powduna Kakalaki Amasu floor Punama Kopsinki Ahan Bamasu Anisuba floor Singda Tum Duna Leva Mia Kradi Ataba Maiku Marakta Powduna Corridor Aduda Tulaki Adobu Maikuna Sor Punduna Siki Haina Hyderabad Police Commissioner CB Anandana Mapam Maduda Paumission Daki Fire Department Gi Tizin Madu Loeraba Matamadu Katada Mayadu Seller Adugi Manung the Ladiba battery sing Sergeant Toganatragana short circuit ki maram the Ginatragana scooter showroom Ladiba Hanba floor do the gi Zala Kibra Haidu Kangmangam Gani Haina Police Commissioner Adunaki Parking Gidamak Shijinagadaba Seller Adu Makoina Karigumba Karatabomali Madu Tizin Bamatai Haina Mahanus Makataki Tagdog Matamaduda Hotel Adu the Mui Kungamari Rom Laki Firefighters in the Tuna Sangsilaki Amasum Matol Kagi building Aduda Tuna Laikiba guest turret Kanki Sikiba Amamda PMNR F to Lupa Lak Ani Asopasingda Lupa Lising Kai Telangana government ki Lupa Lak Humpi Ragani Swadi Makasa Tarakpoina Topapa on a Maharashtra da lumpy skin disease Bixin Kapaki Tabak and Katnavakan Cre How's the power of the lumpy skin disease na Sandi Pugum Doi Shikibago Loinana Maharashtra gi Animal Husbandry Department as Hasan Sing that Lainasi Makatana Sandurak Patinava Bixin Kapuk Pagi Tabak Hena Kan Katnava State Sigi District Punamaki authorities in the country Zero Lamada Animals Husbandry Department of Fondo Pomatungina State Sida House Power Lainashina Maramoiduna Secret House Power da Lainashina so live Mapamgi Kilometer Mangagi Akoi Bida Labor Kun, Lissing a Magasatri and Yakiga Mangada, Puna Sasan, La Mangaga Lissing and Kamatuga Sama Kun Bixin Kaptokre, Hanasu Zero to the Fondorakli, House of Power the Laina Sinawa, Hinakiva Sasan, Lissing Aniga, Satruka, Kumpuga Marigi Manu, Lissing a Magasama Kundi, Laying Mutigi Pakre, have Wapamso, Department Sinatamli, Animal Husbandry Department Commissioner. Sasindra Pratap Singanaki, States the Lena Tuna Yana Sandurakli Maramadun Miam the Parks and awareness people hang at Peggy, Tangai Petaba ladies, Wadi. Makasa Tarakpoina to Papa Mana, Armenia Amadi,
Azerbaijan border khut thoknabada lanmi yankai hena sikre haidi haughibusai animuki mamang akan mamona khut thoknaraba matung tarakpada Armenia amadi Azerbaijan gi border khwaidi akan mamona satakhiba khut thoknakibagi thaudokta lanmi yankai hena sire haina Armenia gi maikedigi phongdorakli ngara numidang nakal animaki border akan mamona khut thoknabagi thaudodu satakhibani Azerbaijan gi force na Armenia gi ngamkai lansinduna sangsindana honnarakpadagi maruoina khut thoknabagi thaudodu thokibani haidi Armenia nadi malem gi lusingda Azerbaijan gi lanmisina satharakliba lalongasi thengna bu honabada mateng pangbina bu wapam taksinkhre mara asida Russia gi makedegi itihasiki oina yengthina duna laklaba Armenia amadi Azerbaijan gi marakta athuba matamda six fair ama thamnabigi wapam taksili hana Soviet ki Republic oiramba lebak anigi marakta English singa kungi matamda Nagorno-Karabakh huwathok mari leinana sonakhiba lan losinkhibani ngarang satakhiba kuthoknakibagi thaudo asi lebak asigi marakta lan lemna khraba matung tarakpada khwaidi akan mamona satakhiba kuthoknakibagi thaudo oiri Armenia si Azerbaijan gi marakta Nagorno-Karabakh mari leinana lan soknarkhiba asita nakalani makioina punna miyoi lising taruk sangwai hena sikrabane madi lan loikraba matungda Armenia naknana loinariba Russia na region asida santi ngakpa lanmisa kya deploy tokrabane Russia gi makedegi Armenia amadi Azerbaijan na soknariba lan adu lephanna bu khonabada mai pak pangam khranisu pausna makhatana phongdorakli Loisilakpoina to papawamna Russian occupy toromba lam square kilometer lising taruk Ukraine amuhana loksinba ngamkhre Russian occupy toromba lam square kilometer lising taruk Ukraine gi lanmising amuhana loksinba ngamkhre haina official report amagi matungina phongdorakli Ukraine gi president Volodymyr Zelensky na haikibada aikhoi gi lanmising na Russia na control toromba leba asigi nongpok amadi kha thangmada leiba lam square kilometer lising taruk loksinba ngamle BBC gi makedegi hiramasi gi matangda verify tawba leitri Russia gi makedegi su Kharkiv region gi awang amadi nongpok thangwa sarukta maithiba nangle habesi makhoi masagi oina su yazare haidi hena pawsta pali military gi experts sing su Ukraine gi lanmi sing mai pak oina lawri handaki numit kharani gi matamasida Russia na makhoi gi lanmi sing si Ukraine gi nongpok thangba separatist sing na khudum chaliba Luhansk amadi Donetsk region tamna handokhraba makhoi mapangal sakatna nabu honaribani Russia gi lanmising na makhoi sakti amukhana sakatna nabagi lanmising handokpani habu wapam phongdokpa leiba tarabasu thawong asi Russia da leiba miyamna su akan mamongda karyamnaba utlibani ningthokaba numita US Secretary of State Antony Blinken na warol piraduna haikibada Ukraine gi lanmising asina counter offensive satharkiba matamda lan kumangyang sina sangsin mangamle adumoina mamasi oirakadaba phallasi mangjawnana haibada nganmanba oina thokli Russia na Ukraine da masing yamlaba lanmi amadi kusukulai sing thajinduna landa silibani haidibu kusukulai sing asi Ukraine gi lanmi khaktada natana misam praja amadi civilian gi infrastructure da onsinduna attack torakadra haibigi nungnangba lei haiden su paus